G20 Summit के manung channa से Nagaland yumbu oiduna Bussiness 20 conference Kohima da pangthoklagani. Hariba conference sida Union Minister of State for External Affairs and Education Dr. Rajkumar Ranjan Singh na wangangani. Hariba conference se G20 के manung channa awang nopokta pangthokpa B20 के mari shuba amadi aroiba conference oiragani. Ngasi pangthokadariba conference asige maruiba theme di opportunities for multilateral business partnership in agriculture and food processing, tourism and IT haiba asina oiri. Conference asida saruk yanaba malemgi leibak kungama pandagi delegates samadi diplomatic delegation ki team ama ngarangna Kohima da thunglakre. Conference asige maruiba warol Union Minister Dr. R.K. Ranjan amadi Nagaland ke Chief Minister Naifyo Rio namiyam da thamgani. Masigi matungda B2B amadi B2G oiba plenary session sing laigani. Masigi mathakta Kohima da thunglakiba delegates sing bu Naga ki culture amadi chanabi sing yenghanaba ki shama da leiba Naga heritage ta apikpa hornbill festival amashu pangthokani.